Lantuksari Science Magazine Ngasigi Thoramda Thamzari Ningsingbagi pambei Mnemonic amadi Plant Genetics Research tauduna aphaba mahei-marong puthokpa haibasigi matangda Israelda leiba the Robert H. Smith Institute of Plant Sciences and Genetics in Agriculture da Post-Doctoral Fellow oina leiribi amadi Weizmann Institute of Science da Visiting Scientist su oiribi Dr. Grace Lhaineikim Chongloi ga aikhoigi mihut Laishram Chingsanglakpa ga unaduna wari saba Ningsingbagi pambei Mnemonic Maru oiba chahigi parikha sing ngasidi thongjilda leplare Lairik pahodaba yamna kauganba mahiroi singgedamakta parikha yeithoknaba lal lakladi fanida khanba pungphamni adubu Baiganik singasina changyeng kaya pangthoktuna kauganbadu fananaba ningsingbagi chang hengatnaba pambei su thiba leptana sathari Bigyan gi oiba changyeng pangthoktuna Baiganik singa chummi haina utlaba method niyom ama hairagadi mamangai gi matamda Greek amadi Roman singna sizinaramba pambei amana miyoi amagi ningsingbagi chang hengathanba ngammi haina phongdokli ningsingbagi sakti hena sizinariba learning technique Mnemonic hairiba pambei sigi masa memory palace ama semgatpa mathau tari memory palace haibadi mitna udaba amadi khutna sokpa yadaba wafam amabu ningsingbada mateng pangba ngamba technique amani ningsingbagi sakti hengathanbagi pambei thiriba Baiganik khutpu asina ningsingbagi sakti hengatnaba technology sing sizinarami adubu khudongchadaba kayana maram oiraga hairiba technology sing matam pummakta sizinaba yade makoina haiba matung ina matam ngaihak kaithoktuna Greek amadi Roman singna sizinaramba pambei si sizinaba amadi brain bu train tobasina ningsingbagi sakti saruk ani hengathanba ngammi hairi Hiram sida tijiliba Baiganik khutpu Redboard University Ningsingbagi Medical Center Netherlands Cognitive Neuroscience ki Assistant Professor oina thopuriba Martin Dressler Department of Anesthesiology Stanford University da thopuriba William R. Shearer gi khongbu sina ningsingbagi sakti hengathanbaga mari leinana Mnemonic training reshapes brain networks to support superior memory haiba wareng ama Englishing ani taret ki neuron haiba sefong da yaukre sefong si matam khra kuikre adubu thizinbadagi fangba warol sing adudi ngasigi numit si fawbada ningsingbagi pambei ama oina sizinari masigi maruoiba warol di brain bu training piduna ningsingbagi sakti hengatnaba memory palace sembasini Baiganik khutpu sina miyoi yankhai mathoi khangatuna Mnemonic training piraba matungda miyoi yankhai mathoi gi ningsingbagi sakti si yamna hengatli haibasi khangba ngammi training piba tha mari gi matungda training da yauriba miyoi sing adu test tawbada sizinariba apunba posak amadi wahai humputrani thoi gi manungda humphuni thoi ningsingba ngamlami haurakpadadi makoina test terms humputrani thoi gi manungda supnatagi kuntaruk khakta ningsingba ngamlami Baiganik singsina sizinariba Mnemonic techniques sing adudi spelling mnemonic Fisher mnemonics songs and rhymic mnemonics note organization mnemonics alliteration mnemonics association and organization mnemonics visual mnemonics method of loci acronyms and acrostics chunking or grouping asina singba singasini kudam khara panba taragadi Mercury, Venus, Earth, Mars, Jupiter, Saturn, Uranus, Neptune, hariba grahasing asibu ningsingbada wahai sabun, wahai pareng ama sizinari. Kudamoina hairabada, my very educated mother just serve us noodles haibasini. Pluto di planet status tagi lokthokre. Atopa kudam amana, taxonomy gi order bu ningsingbada hena laithok hanabagi damakta. Kids prefer cheese over fried green spinach haiba wahai pareng sizinai. Kids haibadi kingdom, prefer haibadi phylum, cheese haibadi class, over haibadi order, fried haibadi family, green haibadi genus, spinach haibadi species asini. Aikhoina laihallugi angka ama hotpa matamda BODMAS BODMAS haiba acronym asi yamna toina sizinai. B haibadi bracket, O haibadi of, D haibadi division, M haibadi multiplication, A na addition, S na subtraction haina phongdokli.
Thaina mamangai Greek amadi Roman sing mnemonic technique sing asi sizinai hairagasu Ningsingbagi sang hengatnaba memory palace method sizinabasidi anauba nate wahaina amadi aiba oina phongdoktragasu malemsida leiriba kanglup kayagi marakta chanaduna leiribani adubu ngasidi television show movie video games amadi smartphone gi matengna Ningsingbagi sang hengathanbadasu mateng oire Aikoina Ningsingbagi sakti henaba Aikoigi brain sibu train toba pamlabadi Aikoi isamakna memory palace technique asi sizinnabatai ahanbada wakhalna sagatuna Ningsingbayaba potsak wahei natraga mingi wakhal khanbatai masibuni memory palace hairibasi Aikoina Ningsingbagi thawong asumna numit khudingi matam khara khara kaithoktuna pangthoklabadi Ningsingbagi sakti hengani Asigumba Ningsingbagi thawong asi ahanbadadi method of loci haina khangnarami Memory palace technique sizinabagi khwaidagi faba maruoiba saruk ama hairagadi aikoi isamakna karigumba mafam natraga potsak amaga mari leinana wakhalna sagatuna ningsingnaba hotnaba asini asumna ningsingnaba hotnaba sina matam kuina ningsingduna leigani haina baigyanik singna su phongdokli hiram sida thiziliba baigyanik khutpu Martin Dressler William R Searer gi khongbu sina changyeng chathabada yaukhiba miyoi singdugi Ningsingbagi sakti tha mari gi matungda amukhan changyeng yengbada changyeng chathabada yaukhiba miyoi singdugi Ningsingbagi chang yamna hengatli haiba khangba ngamkhi Aikoi khudingmakna Ningsingbagi sakti hengat hange hairabadi baigyanik singna chummi haina utpa ngamlaba mnemonic amadi memory palace technique sizinabasina khwaidagi phaba pambaini Aroibada thamjari plant genetics research tauduna aphaba mahei-marong puthokpa haibasigi matangda Israelda leiba the Robert H. Smith Institute of Plant Sciences and Genetics in Agriculture da Post-Doctoral Fellow oina leiribi amadi Weizmann Institute of Science da visiting scientist oiribi Dr. Grace Lhaineikim Chongloi ga aikoigi mihut Laishram Chingsanglakpa ga unaduna wari saba Grace ekoigi hiram si matang da changsandring ai gi mangoina na hodok poina Grace ki samlapa educational background thambiu karamba school college ta tamai aduga PhD na karai wai da tawrakpa aduga Israel da hojik postdoc tawri base masigi opportunity je karamna phangi bano haibda thambiu aise kangpopi da gine angang oiringai de dom kangpopi Thomas Crown manakta chawthorakpane aduga ai high school suloi adum kangpopi da tamrai aduga high school se class 10 se kangpopi mission high school da loirga class 11 12 ki damak ai Hyderabad ta chalami adumatung da aina BSc ga master se Delhi University Hindu College tegi zoology da tamrami adu aina masters tamringai se da PhD se research se interest leirakpagi Indian Institute of Science se India da khoi top institute haina khangrambagi asisi aina aim toraga break year ama loraga adigi damak prepare towe adu matam sida aina CSIR JRF so clear tobagi scholarship se pairaga Indian Institute of Science the PhD toba opportunity phange asida aina plant science da towe aina PhD se zoology da masters ka bachelor's tower so plant science da toraga PhD se loiraga aina postdoc da makchat ke haina khan bakan se da aina Europe se oina pame adu Europe se ingman begi warmer climate thi bakanda aina Israel se choose to Israel that quite most reputed institute haiba se Weizmann Institute ne adu da hozik aina visiting scientist oina leiriba professor se magi field plant genetics se da quite maming chatpa professor ama oibegi aina ma ngonda apply toraga aigi laibak so pharaga man so postdoc student thiba matam oibegi opportunity do phangraga hozik magi lab da chahi manga sure aina lebase hozik se postdoc so loiraga visiting scientist oina Weizmann da hozik ki Professor Yuval Eshet ki lab da adum leiri aduga hojik Grace na postdoc tawri base masigi chapchawa area se masi kari no kari gi matang da no aduga karamba mahei-marong da no habda thambiu samna hairagdi ina research to base plant genetics ne aduga khoina tamri se flowering haiba tare ado hozik khoina panbi sing se flowering se karno hairga mayamna khangba se lei sat pa se flowering oina associate to ado manungda
hozik lei sat pasi kadai dagi horakpra karamai na horakpra kari dagi horakpra sisi akhoi na tami ado sa mayam si uba kanda human oigadra khoi angang oina pokpa kanda form se loina maksuraga khut mit khongloi na maksuraga pokpani form se suna pokpani ado as the year progress we just grow in size but then pambi sing se moi se chawthorak pakanda form leite moi se stem cell de hobani just like in animals aduga moi se stem cell se weather condition nataga climate aduga light temperature se matungna hana moi se napi form togani aduga temperature ga light condition gumba se chap chaba kan moi se napi semba do to aga leisat praga mahei piba horakani asigi process ne khoina tami se research story se hoi ji grace na maruina research story ba se flowering gi matang da ne na haibire adu research to bugi mawong se flowering akoi gi flower lei puthokpa lei salakpa aduga pambi sina pi ngai dagi mapung marai phaba pambi am olakpa haibile development of plants se masigi matang da research to ba se maruina gene DNA gi level yongna maduda research to ram gane na khanje adu research to bugi mawong se karamna tawi thambi akhoi gi research se yamna nangna haiba mongda DNA level da tobani ase khoina mutation semraga tobani hozik mutation se type ani da sembayai thaina technology se advance oidring mamang se da anambana forward genetics towi se karmaina toino hairdi hozik ina tamningba pambi gi maru sing se loraga chemical sizinaba natraga x-ray gumba sizinaraga magi DNA se mutate to hale loina makta aduga ena maru sing do field that haraga mahodik pambi do chawthoraga ma lei sat pakanda ena karamba leisina phajabra masina mahei yam hanbra natraga pambi se manana yambra mana yambadu engonda kari kanage asigi pambi se ena select to matung da karamba gene do sokpagi sigi properties se phangino haina kupna magi gene do kari gene ra thibani asise forward genetics kowe hozik currently research da koina season is reverse genetics ni asida karin tobra hairadi koina interest oiba gene ama se loraga sise genetically modify natraga mutate towe sise type makhal le hozik most currently koina season is CRISPR-Cas system hozik science field da yamna ngangna ba yam chatna ba last year Nobel Prize phangba technique ko CRISPR-Cas season naraga hozik ki gene se da mutation thokhale adu mutation thokhan ba matung se da koina amagi maru du thar ga yengba kanda hozik koina gene du mutate to bagi pambi du da kari effect obra adu do yeng raga magi property do koina pambo already manung da kari soyhan bagi asisi maina thokpra adu khoi da kari kanage adu do khoina kupna detail oina study towe aduga pambi mahei-marong lau singu bai pothok se habidi yield je masi maximize tongna ba haidi khwaidagi yamna puthokna ba aduga pambi amagi ornamental feature haibidi leiteng gi oiba pambi du gi gun haibidi pambi du na puthoiba oi du yamna hawba bo oire natraga oi du yamna phajaba lai do yam kuina sat pa manam nungsiba ohenna ba khoi gi pambi sing sigi optimal oiba architecture haidi khwaidagi phaba khwaidagi chunaba architecture laibra haibido thambi hoi leye but then sigi perfect architecture haibise pambi da khenai example oina hairdi akhona chaba pho pambi se yengba kana masa se maru yam leba ko adu maru yam leba se maru hanthaba su yai maru asma sina su henna thokhan ba yai adu hozik optimal oiba khoina chariba pho se si henna masada aina leido henna yam henna sat hanladi madu sat pa yani siamba su yai but then magi disadvantage na kari oigadra haidi hoziki masadu lumrak kaniba adu lumrak pagi phodo tarani adu the ising da tarani khoi chaba yara digi beneficial oidrek adu gi sigumba trade si loina mak puthok pa yai horticulture trade oigadra agricultural trade oigadra adu but then it depends on the plant adu phazana this research ta matung da magi optimal to maximize mahau su khena daba yield su yamba nutritious su oiba sigi perfect combination si puthok pa yai the optimal architecture di laini adu bu pambi amaga khena gani hoi thaibaneba
Hoi, aduga plant breeding haibase, plant breeding haibase karino thambiu aduga huji akhoi plant breeding sigi matang da akhoi na lairiba perspective se habidi akhoi gi point of view je masina karino plant breeding je kya thokna khoina naina bayai kya thokna khaidok bayai aduga maruoina plant breeding sigi matang da khoina focus tawri se masina karino thambi. Okay, plant breeding se yam simple oina higher di pambi amagi kwaina magi magun natraga magi kwai phazabad character sing do puthok na ba ashe akoina hozik toba se by using DNA technology tobani, but it's not something new. Se thaina civilization digi horak pani. Even the food that we eat, rice kumba se loina mag domesticated oy ko wild gi hozik wild da phangba pho pambi sing do hawroi ba ado mankind akoisina dum progressively over the years adum tharaga select to zabani ba breeding hai ba se adudune khoi phazaba do puthok na ba pambi ani gi khoi phazaba pho variety ani do ani gi magun do khoi phazaba do puthok na ba ani do combine toraga crossing toraga puthokpa aduna plant breeding ko e hozik plant breeding makhal si yame but ina focus toning ba natraga mention toning ba se amana agricultural breeding oire adu yield hengat na ba amana stress natraga drought resistant ishing yamdaba kanda pambiduna karam phazana survive to han yagadra adugi breeding technology su leye aduga natraga seed breeding su leye amasina medicinal hozik manipur da so koi am focus leri aromatic natraga medicinal compounds sing se karama magi medicinal properties koi maximize oina season ba yagadra because breeding toge hardi at the moment the innate technology mutation gumba season bataye adu plant loina makse lab ta thaba yade ba adu gi karmaina magi property do karmaina lok thoraga lab ta su thaba yagadra lab patharga magi property do tamraga aduga field da magi property do advantage karmaina low ba yagadra asmaina leko aduga transgenic breeding so layer transgenic breeding sina karira hairaga like for example northeast the biodiversity hub oye government na promote am toning e also koi biodiversity hub oy bege koi rom se da pambi mayam se atokpa jaga da phangda ba yam le and some of them are going to go extinct ado karmaina koina preserve to ba yagadra karmaina save to ba yagadra maru so maybe they will not grow very well. And what we can do in the lab is that we can take these plants magi manadagi oigadra tissue culture to bayai tissue culture se lab ta karmai to ge hardi magi stem natraga mana se loraga hormones ka chemical khara mix toraga asigi mana machadagi no na thokhan ba regenerate haibatar ko hozik plants sing se ina ngasai haibu stem cell, they're full of stem cells everywhere adugi leaf tagi no na thoklakpa lab ta maina puthokpa ya do transgenic breeding makal yame, but then I just want to mention this few hoi aduga GMO crops habide hoina genetically modified crops haina khangnari base hoi mahei-marong mana masing si gene gi level da modify tawraba semdok sadu oba adugumba cropping ase mahei-marong sing ase masi aikhoi mioiba da mamang da su khoina bt brinjal cotton sugumba puthokre da asigumba GMO crops se masi aikhoi mioiba gi haksel da sokningai oibra aduga GM crops siga mari lainana masiga mari lainana lairiba regulations policy sing ase masigi madang da su thambi GMO crops se akhoi da isha da health effect obra sigi question se I would say in the simplest way no hozik GMO crops se the way it is made or the way it is generated there are two types example ga APR ke first is the pambi se da extra gene copy habba haibatare ma pandagi gene ama loraga bacteria dagi oigadra virus dagi oigadra natraga khoina lab ta gene segment ama gene hierarchy it's like a message to give a function adugi gene segment ama se loraga pambi do da extra oina habba hodnga sainang na mention to ba bt cotton bt brinjal se siki category da la moina benefit kari pibra hierarchy hozik asigi extra gene copy do na hozik pambi do da laina thok hanba pest mayam na chahan ba adugi resistance benefit pi hozik sigi extra copy leiba brinjal na traga cotton singdo insect na chaba kanda insect tu na oina signi duga plant to survive togani adugi thaina
sigi technologies anamba sizinnarambanina. That's why people had this scientific misinformation and misconception that sigi extra DNA se akoi gidamak harmful oigani, bacteria gi DNA akoi na charadi akoi da isada immune system da sokani natraga mouse tagi loba DNA do koi isada changradi mouse ki type ta behave togni. Minor misinformation yam leye. Hozik currently GM crops generate toba si anamba hozik CRISPR-Cas technology sizinaye. Asi da karmaina tobra hiredi CRISPR si karira hiredi. It's like a chemical kati scissor, chemical scissor malema se koi na sigi CRISPR-Cas system se pambi manung da hapakanda ma se na koi na cut toning bajaga yam specific oina mapam da tharga mado adu mapam jangak ta change tawraga adu pambi de gi marudu akoina next generation da feel the thaba kanda hozik ki extra copy DNA do logthoraga but then mutation do adum maintain tawraga pambi do magi property aphaba do adum maintain tawraga without any extra copy ko gene mutation ko this kind of DNA technology were done by man before by selection, by domestication. Sige example, koina, the best example in my mind is chuzak, maize, koina chaba se. Thaina wild population oiba maize chuzak se magi branch se yamba ba. Adigi branch se yamraga magi branch degi chuzak thokpadu masing budi yamba, but then chaba yaba part to phazana nutritious oiraga how so how taba yam kan ba. Ado Taina gi mi singduna Mesoamerica, Central America gi mi singduna sise chahi kuding tharga khwai phaba adum select over kana then they came upon this variety which we grow now ozik chuzak ki pambi se ama aningak ta hogani ba. It is because of the loss of a gene called thiosinte branch. So we can create it in the lab in let's say 2 years or 3 years asuguma mutation se, but if we were to do it in the natural way it takes almost hundreds to thousands of years. So we cannot afford to spare that time for creating new varieties because we need to increase our production and our yield to feed the growing population. Israel se mausana haibdi naturally semi-arid natraga arid oiba haibdi ising yamna marang kaiba lam nate ising yamna tangna phangba lam ni aduga mamangda di soil fertility laibak laihau se yamna pharamba nate adu hojikti Israel se agriculture amadi water management se sida global gi leader ama oirabani adu hojik Grace na Israel da postdoctoral ije chai manga amuk sure adu Israel da Grace na lairingai sida moigi agricultural practices sing haidi lau singu bai moigi pathap moigi chanabi se masi kari kari ubira I aduga moina sijinaba top technology sing do madusu kra thambiram. Israel se moigi lamsi yam pick pani aduga lamsi yam na fertile oibo so nate northern parts in a swamp yam le aduga southern parts in a desert ki type to oibaneba, so they cannot have one common strategy moise agriculture promote to ningai aduga lands in a kara ishing sui moidi freshwater resource laiteba adugi moise thaina degi at least from 1920s if I'm not mistaken or early 19th century moise agriculture se kanna promote to aduga moi state form to ba matung se da moi gi government gi quite top priority se agriculture se lam se agriculture da kramaina prithvi da top productive oiba lam oihan gadra has moi gi national mission oibani because they have this as a mission moi gi policy making oigadra government gi supports yam phazana phange in terms of setting up proper agricultural research institute and in terms of providing financial and all kinds of technological support to the farmers. First thing aduga moi se aina ubada quite impressive oibasi moi gi water usage sene moi drip irrigation yam kanna sizine drip irrigation the moi se pipe macha pambi manak ta thamraga and for every different kind of insang napi tomato already tomato gidama calculate oiba hangam already hangam gidama calculate oiba moi se na drip irrigation da ishing se numit sida kayamuk drop kaya drip kayamuk pi gadra sa loina ma calculated oya aduga automated so oya ko mi na pi dreba computer da moina loina mak adugi number sing do hapraga computer na matamcha na ising si tap oina drip oina pigni adu first oire aduga
sisi anamba greenhouse scenario nursery greenhouse the season field the oiba kan na moi se machine amale with like a tractor adu amathak ta pipe mayam yalaga hozik drip ka sprinkler da matam chana muka ising si yam waste to da na matam chan ma pham da season ko water use drip irrigation matang da adum hayam ge second sina moi se drone technology yam season hoze khoilam se da drone se mostly for photography and videography season moi se na adugi hek next level to that laga they fit it with like infrared sensors and other kinds of sensors asis na karmai na agriculture da mating pange hairedi moi na film achauba se drone tharga moi na map to aduda feel achauba se da karamba mapham da ising wat ke heat sensor da lingra banina adu mapham da ngakta hozik ngasai drip irrigation da ising pigni ama technology ama oire second na drone amuka seasonaraga insang napigi napi du dara natraga pambi du karmaina magi shape magi karmain kayam chaw na thokige adu laina nabra adu drone da amuka yinga adu specific spot da ngak the treatment piba natraga extra fertilizer extra pesticide adu kak the yam specific oina treatment to bi ai adu oire and then moi se space su yam lei tabanina lam si yam dabanina within the greenhouses nor within a small farm moi se vertical farming ga hydroponics yam se zene vertical farming se na kaira hairdi leibak se yam season adraga leibak se moi matum brick ki type ta semraga har kharaga nutrients kharaga hapraga my rain gumba thabi gumba se moi thori ga so season araga vertically mathak rom da pambi se chenhal leba ko adu space loadre and then within this because pambi sing se anamba se mahei thok ningai hozik pambi se da magi labaga amom gi part le haibatar adu fertilize oiba kan na mahei se thokrak pani ba mahei se semrak pani na hozik asisi mateng pangna ba moi greenhouse da khoi gum ba su yo haibde khoi do na lay do sat pakanda magi nectar do chupningai chat pakanda fertilize pollination da hoy so they combine a lot of things they use their intellect very well aduga one more thing that I want to mention in Israel the farmers are the most educated akhoi rom sida there is a misconception that lairik haitaba mi sing na low ugadabani so we need to stop this mentality moidagi si tambayay hoy Plant genetics research tauduna aphaba mahei-marong puthokpa haibasigi matangda Israel da leiba the Robert H. Smith Institute of Plant Sciences and Genetics in Agriculture da Post-Doctoral Fellow in Lairibi amadi Weizmann Institute of Science da visiting scientist su oiribi Dr. Grace Lhaineikim Chongloi ga aikoi gi mihut Laishram Chingsanglakpa ga unaduna wari saba si tahanjakiba ga loinana ngasigi oinadi Science magazine lanthok saba matang asida loijare matang leibak pokpa numit ki pungpham asimakta da amuk phangbigani Science magazine